Tungan social media amasung siponggi maruoiba ipaw khara miyamda thamjage ngasi ayukta jiri boror prakada sahi humpugi mathak oigedaba ahal ani laikhidre hairi amana nongmaina palaga laikhidabani aduga amana maina saklaga laikhidabani hairi laikhidraba miyoi ani asi ngarang Kuki singna nongmai kapthrakpa amasung mai thabana singba sing torpadagi laikhidaba oigani hairi Taraga tare separate administration phangkhibadagi ngawrba mamai pandaba sakaya singdagi kumtharaglaga kangsupta yum sangkhara mai tharam khiba jaga adu hojikti under control da thamle pung 3:49 satla phawbada aikhoi sungtum tumdri mipai biganu section mafam khudingmakta ngaksari haibu wafam arambai tingolgi PRO Robin mangang khoirakpamna thamlakle ngarang Kuki singna kaplakpa rocket bomb mama phumlogi yumlakta taslakre hairi laibak phabadagi wapando oirambadagi misi mina amasung asogapan amata yahodre adumakpu sasan kharadi soi hairi yamna nungaitaba thadok amada relief camp da leibi nupi ama thauri yanduna siramle Manipur da thokleba kanglupki irang asina maram oiraga cycle dagi lanjilaktuna saumbung da hangba relief camp da leibi thiam ongbi amusna masagi sahina humpugani thoi masagi ka manung da leiba selling fan da thauri yanduna siramle hairi thawdok asigi matangda imung manunggi miyoi singna palebelengak ki mathakta pendaba kaya phungdorakre hairi Kudaktagi jiri bamda miyoi mangadagi hena punbada athingba thamkhibaga loinena yumdagi miyoi sing mapan thokpadasu athingba thamkhre hairi Nakal amoromda jiri bamda Meitei manga thiba khangdana leirakhiba adu tekta kaidana rescue toba ngamkhre hairi wakai ngangba Mizoram gi Chief Minister Laldohoma gi mathakta FIR Thangatkhre Governor dasu wakathre hairi United States of America gi Indianapolis ta pangthokpa Kuki jo singi thoram amada Mizoram gi Chief Minister Laldohoma na saliba sahi asigi September 2 amasung 3 da phongdokhiba wafamda India pumbuda viral oirakpaga loinena asoba sayenaba ama oirakhibaga loinena hiram asigi matangda Federation of Haumi Bishnupur District ki masa loisangna ngarang Imphal Police Station da First Information Report FIR ama Thangatkhre wakai ngangba Mizoram gi Chief Minister Laldohoma gi mathakta lokharpam thokpa logi oiba thabaksing lokhar pinenaba amasung lup asina Governor Lakshman Prasad Acharya da serol amasu pisin khre hairi ngasi ahing nongyaidagi Imphal ukhul lambi matam khaktana total shutdown lauthokre yangang pokpi santi khongbalda lawukta law soduna leiringaida Kuki militant singna nongmai kapthrakpada tangkhul ama sokhiba thodok aduga mari leinana tangkhul AZE katam nawlong amadi tangkhul Naga Valley Student Association TNBSA na ngasi ahing nongyaidagi hauraga Imphal ukhul lambi matam kaktana total shutdown lauthokre